Tangkhul Naga Khulsingda Changba Yaroi Haina Miyamna Thingkhibagi Mayokta ARna Sangshak Khullenda public Garising Thingba Houkhre Ukhrul amasung Kamjong district Houkhre Kuki amasung Tangkhul Naga nigi marakta Ungkhanabagi thokdok thokliba sigi marakta Assam Rifles na misang mikhai naina thabak tawi haina Tangkhul gi yamlaba nupisingna lambigi mafam kayada Assam Rifles ki gari Thingkhibagi laman khumba manba mawongda ngasi ayuk pung 10 taba matamda Imphal Phungyar Highway gi Sangshak Khullenda Assam Rifles na lambi asida sathoksin tawriba public ki Garising Thingduna thamkhre thokdok asiga mari leinana social media da thagalakhiba viral video amada mawai mamit khumba Assam Rifles personnel singna Imphal Phungyar Highway da lakpa Garising Thingduna thamkhe thokdok aduda passenger singi maikaidagi karigidamakta Assam Rifles na lambi asida sathoksin tawriba Garising Thingkhibagi maram karigino haina ungkhanabagi thokdok kaya su thokhe thokdok adugi matangda security personnel singna camera kapadasu athingba pikhe loinana Makhoi masak khangdana bahaiduna makhoigi marksing adu ngayak leitana sem sabu oi duty tariba Assam Rifles ki kangbu adugi maikaidagi makhoigi kanboy amasung mafam aduda thinglaga thamli haina ngangna batakhe public ki Garising amasung lanai Garising khamduna thamliba adugi matangda maram amata pikhide atopa pawgi source amanadi Indo Myanmar border romda lakpa Assam Rifles ki kanboy ama yamlaba nupisingna Phungyar headquarters ta khamhallaga namduna mamai leiraga halankhre Sorde Kamjong amasung Kamjong district lakpa Assam Rifles ki Garising su ngasi ayu anganbada Maslem village da yamlaba nupising na thatuna thamkhi haire ngarang su Indo Myanmar border tamna lakhiba Assam Rifles ki convoy ama local khunjasing na Wangli village da thatuna thamkhi thokdok aduda Assam Rifles amasung khunjasing gi marakta ungkhana bathokhe thokdok aduda khunjasing gi maikaidagi haukiba me tarit ki ayu anganbada Myanmar gi lalauba KNAB amasung PDF na International border lansinduna Kamjong district ki Choro Wangli amasung Namle da attack sathagi baduda Assam Rifles na mateng pangsilli haina piendaba wafam kaya su phongdokhe pung ahum lom chupna Myanmar gi kuki militant sing aduna Khulsingda de attack sathagi bada Assam Rifles na kariyamata tawdana yenglaga laikhi haina piendaba wafam kaya su phongdokladuna Khulsingda da Assam Rifles sing Changba Yaroi mafam adudagi hankhro haina khangankhe Panba yabadi Myanmar gi kuki militant sing aduna Kamjong district ki khullahumda attack satharam khiba thokdok aduga mari leinana Home Minister Govindas na mafam aduda yengsinba chatkhiba khongchat aduda su khunja sing na mafam aduda leiriba AR kangbu sing adu lokthokadabani haina demand tawrakhibane